ꯑꯁ ꯑꯌꯨꯛꯀꯤꯁꯤ ꯑꯃꯨꯛ ꯃꯌꯥꯝ ꯍꯥꯟꯅꯒꯤꯗꯨꯅꯤ ꯑꯗꯨꯝ ꯁꯨꯝ ꯑꯌꯨꯛ ꯑꯣꯏꯕꯒꯤ ꯈꯤꯇꯪ ꯇꯦꯛꯈꯠꯄꯗꯣ ꯉꯜꯂꯤꯕꯒꯤ ꯈꯤꯇꯪ ꯅꯝꯖꯅꯤꯡꯗꯅ ꯅꯝꯖꯕꯅꯤ ꯗꯨꯛ ꯊꯝꯃꯩꯁꯨ ꯀꯨꯏꯔꯦ ꯀꯠꯈꯤꯕ ꯁꯥꯕꯁꯦ ꯁꯤꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯦ ꯕꯦꯜꯀꯣꯅꯤꯁꯦ ꯄꯤꯛꯄꯅꯤꯅꯅꯦ ꯀꯩꯅꯣ ꯇꯧꯋꯦ ꯈꯔ ꯑꯗꯨꯝ ꯌꯥꯅꯕ ꯂꯣꯏꯅ ꯊꯝꯕ ꯍꯥꯏꯗꯣ ꯈꯤꯇꯪ ꯆꯥꯏꯕꯤꯒꯦ खर मसाज चाइबीरगा इंगनबा तौरिसे पाले बाइसिदि याने यानबा लैये दो चिनबनिनको ana masada thuna thuna चाइबीरगा मोइजे खरा लैबा ngame सागलपगिको सामन्दना मोइजे लैबदि ngamdi ngamdrabani दुबो इसिंजे कोइ याथोगरे बाटिन गुम्बदा सुमाइना याथोगा थम्मे फेन मखादा खरा इंगा कांदने चाइबीगेन इसिंजे खरा इंगदरी अदु कांदा चाइबीरिनी तति मोइ हौबा लैबा ngamba जानते चेरे इजिबुदि मोइदि नुसादा दुम लैबा ngamba मिनिना लैमिनिना को अदुम याम सोक्तेबा मोइदि खमरा याम सोक्ते अदुम मसाजे मनाजे अदुम कन लावगा लैये खुसिसु नारमिनने पमसे पाइबा ngамदे तंग पाइबागा जुक्थरपना हाले स्पाइडर प्लांट थाजनबने आउटडोर प्लांट खरा अदुम मोइसना अदुम हिंगे सी चेरैसिनने लैजे याम फजगद्राना खनबने लैजे त फजदबे वानिदा चिंग तौबे वानिदा अदि मोइना सेमगा तौरपनिने फजबा वालेबा कोई ऑरेंज हारगा ऑरेंज तसु याक्तबी ओरी तौबी दु ओइ लेरमबे वानिदा स्पाइडर प्लांट से जो चाइबी मासु सामनबगी मतोन से कंगी जोबा कबोक लै खर थाबनी कबोक लै से ममांग से दुसु म लैरे दुम सात ngамदि समाइना पोमा दुम केले सी हंदक समु मतम यौरे लैरे सालनिंग मंदना आइगी तै लेरगने थारिजे सुमसा साती करिगिनो खंगदे मपोमदि दुम पोमबा साता सुमसा सातना दुम ने लोरगने सही फारा सिजिबा हवनिंगबनिने ने दुम लैरोनी दुम थानी दुम सीनी तौरिजे तु पोमि जोबा अदे पोमनी अदे फन्याम पोम पोरकपने अमते हेक सातीसे सिदा लागा पोमि मंगारे दमगा याम पिकनामगा पोमे साती सुम थारी बाइदुनी जनिंगबगी येंजनिंगबगी थारी बाइदुनी ये इंसान नापी थारे अमता हौदे लोइनने खंदे लोइना सी अदि लैसु थारे ओइदे करी तौरगा ओइदौनो खंगद्रा अदि सोमना येंदेम नहान याम्बा यूट्यूबर अमा लैबदो ब्लेसिंग ओना अदुदगी येंगोपनि मोइ थाबा मयामदो पामनगिदना अदु पिबिरे चारजो अदु येंगोसिदा लापगा अदुम खरा थुना कनो तौसले थोना सिरे लैजिबोक्ता सालिनि टाइम तौरिबा लैगाजिबोक्ता सामनना सातपा ngam जानतेदा सिना तुलसीदुनि हिदाक्तासु कानैना थाबनि पुन्ना थाजमनिना थाबम लैतमिना मालिकाजे निस्ता खरा मयां तोन खरा दम लैजो रांजो नेक्स्ट तौर लै हौरे तिलौ नाकुपी येंदेम दुम लोइ सुरे खंद्रमबो थाजनबने सम हौदबो अमाबो हौरदिनने थारिबन खंदे हौरदेरा उमरोम थाबने जबो हौदरे अदि थाबन थोपने नदि ओनिंग खरा दुम हौसनन थाबन हौदे अदि खंदे सेबो जौरे सगुइ जौजले ना लेसिले हाउनी हाउ सातनंदे कंगेना ना हंगे कंगे मसादा लै तारे जाने पिसने तुम्बसुने थेंना तुमनी हौगतपसु हौगतलोय तौरजोबा सरा सल्ला तुम लैनि साबनि गांजे तुमदि ngамदबा तौबुदि दुआ
ꯅꯣꯡꯉꯥꯜꯂꯝꯗꯥꯏꯁꯦ ꯏꯪꯊꯔꯀꯥꯟꯗꯕꯨꯗꯤ ꯍꯧꯒꯠꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯇꯨꯝꯃꯦ ꯃꯄꯥꯟꯗ ꯆꯥꯏꯔꯁꯤꯔꯥꯅ ꯇꯧꯕꯅꯤ ꯁꯥꯕꯅꯤꯅ ꯏꯁꯤꯡ ꯈꯔ ꯈꯔ ꯆꯥꯏꯕꯤꯔꯀꯥꯟꯗ ꯃꯣꯏꯁꯨ ꯈꯔ ꯃꯄꯥꯡꯒꯜꯗꯣ ꯀꯜꯂꯛꯑꯦꯅ ꯇꯧꯕꯅꯤ ꯇꯨꯝꯃ ꯂꯩꯔꯒ sai mapaan yung sama nga natin. Sina snake plant hay ba? Sina snake plant hay ba din? Ama na ako kumukup na sina spider plant hay ba? Sina sila salap pag. Kami ka matubong hamdre. Sina money plant. Money game talay tito money plant di luar. Hay ba? Si sina kalau ya deh, kopi teh hari, kopi teh gitu kalau lagi pakai lagi bani, cuma thah betam tak hobi, kopi thah lagi hore. Nggak begitu saya di sini cuma nama sini, ada, nanti saya di bani na, mata termasuk mana aja mah body juga saya di kayak dana, ya udah, kamu jalan aja, boleh? Jangan pinanya, tak kaya tu macam ni, jangan tak kaya jangan dah jangan pisah, yang berani amna. Pensil sih ilaga sudah mana kami kalau kopi jadi rame sini mana tahu ibu macam sih ini sih tahu risau oh ibu tuh bagan yang sakai bagan ya layu sini layu bagi kuting layu di luar ya layu ngatan nah ini mau magi duk thang mai kaca apa macam ni ada di sini ni mana ni yang dining table ki chair sin oi thamjale do magi sanam pam onthok lai magi barbie gi dolly gi lagi pam mam si house ni oi sandok pi dang loi loi tawi mam do som han ni ga phone wal snai ni ga as ang jing gi so mo gi so time khra pi bi dradi matam khra lai pham sana pham khra pi bi dradi ko moi so mi ni na moi so sini nong magi do hang de chan pi si to ma lai re duk na ba hona bani kan na untuk program deh, yang itu macam mana? Cakap namun lah, kitchen namun lah kayak jauh sikit. Angom nih, non beda, untuk seledo. Dan banyak preman baik kan untuk itu. Kita ni, kita ni masih sama je. 카메라 쓴 보이는 것이 통하게 장세 사만 bagine to pachaning dreba 카메라 쓴 보이는 것이 카메라 쓴 바가 그노가 알루 거 어디기나 하는 nga kokta tang kogi nga kokta je kogi family yam lamina pulap thongmado lapri thongtok pe bako adi khai ma ga lei bado thongje lagi khalle ado nga kokta gi manung yaw ba ma gi mahi do khai ya iba yam yapani ngonda tang chaba da ngai te bako ado yapani na loina hapaga thong ji ngam da ba haitare ana sinbagi yapagi duna ngonda pukta khan wai te bako adu du gini hena ya se amuka da loi thong dok da ba haitare ko tang thong dok chara ga main tor ga chai haitare adu mayam thong ma kan mu chara gi ko yamina se ma pa azu ko kre ko office adu ne chan pi ga ikata gini ne yam thong ngaroi ge yam thong de sa ba ni yam thong jana zo hau de ba ko aduna aji ki ni kita ibani ki ni thong adoi ni aduna sigi alu masa alu ma ka si tomato ma cham cha hum se sisi ga ha pa ga thong doi ni mo ibani ka ki na aduna sa ba ni ne tau je yamna mathin gam lu ga thong so ngam de sa ba gi ko kitchen ji le pangam de saman ba gi si kitchen ji le pa si de humang oro jendari 카메라 신비지가 하버가 동어시라 wakhanul man khala pot ka jara spat pa jani da sabagi degi mui lamjida jo har kari kra hauju matam je hap da balaitre hai tare hape moina pot se kan tong nam ne na saba thako se ki auri se kono di pasana kana to gona tamina ko yam sare deli se sare uparete sinbaji kha sara kha phaidana sinbaji mamang dasu asam masani ni Amerika da chalaga soi khara lai bani soi du sune no ni dang khate khalami dei dum jara mafam ha ni mafam dum hanjan gare
ꯄꯤꯊꯗꯅꯅꯦ ꯂꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯌꯥꯝꯗꯦꯅ ꯃꯤ ꯌꯥꯝꯗꯦ ꯀꯥꯏꯅ ꯉꯥꯡꯅꯕꯤꯒꯅꯣ ꯑꯩꯈꯣꯏ ꯃꯤ 3 ꯈꯛꯇꯅꯤ ꯃꯄꯥꯟ ꯆꯠꯈ꯭ꯔꯗꯤ ꯑꯩꯈꯣꯏ 2 ꯈꯛꯇ ꯉꯥꯏꯍꯧꯕꯅꯤꯅ ꯌꯥꯝ ꯊꯣꯡꯗꯦꯕꯀꯣ ꯈꯤꯇꯪ ꯈꯤꯇꯪ ꯊꯣꯡꯉꯦꯕ ꯌꯥꯝ ꯊꯣꯡꯕꯗꯣ ꯂꯦꯝꯃꯤꯗꯅ ꯑꯗꯨꯒꯤ ꯋꯥꯅꯤ ꯂꯩꯔꯦ ꯁꯦꯝꯕꯗꯤ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛꯇꯪ ꯇꯤꯡꯒꯦ ꯍꯧꯖꯤꯛꯀꯥꯟ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯇꯤꯡꯗ꯭ꯔꯗꯤꯀꯣ ꯆꯥꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ ꯉꯥꯏꯍꯥꯛꯇꯪ ꯇꯤꯡꯒꯦ ꯑꯗꯨꯒ ꯂꯣꯏꯔꯒ ꯊꯣꯡꯕꯗ ꯁꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯊꯣꯡꯕ ꯆꯥꯕ ꯑꯗꯒꯤ ꯁꯨꯝ ꯀꯩꯅꯣ ꯇꯧꯕꯁꯦꯀꯣ ꯀꯩꯅꯣ ꯇꯧꯖꯅꯤꯡꯗꯕꯅꯤ ꯑꯗꯨꯒ ꯈꯔ ꯃꯇꯝꯁꯦ ꯇꯧꯐꯝ ꯂꯦꯝꯐꯝ ꯑꯃꯨꯛ ꯈꯪꯉꯛꯇꯕ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯒꯤꯅꯤ ꯍꯥꯏꯇꯥꯔꯦ ꯊꯥꯕ ꯈꯣꯠꯄ ꯑꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯑꯗꯒꯤ ꯁꯨꯝꯕꯗꯨꯁꯨ ꯌꯥꯝ ꯐꯦꯚꯔꯥꯏꯠ ꯑꯣꯏꯖꯩꯕꯀꯣ ꯍꯣꯕꯤꯅꯦꯕ ꯏꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕ ꯂꯩꯁꯨ ꯊꯥꯕꯁꯦ ꯑꯗꯨꯒꯤꯗꯤ ꯈꯔ ꯑꯗꯨꯝ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯍꯣꯕꯤ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝꯗꯤ ꯁꯤ ꯈꯛꯇꯅꯦ ꯑꯩꯈꯣꯏ 2ꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯋꯤꯟꯇꯔꯗꯒꯗꯤ ꯑꯗꯨꯝ ꯈꯔ ꯍꯦꯟꯅ ꯊꯣꯡꯉꯁꯨ ꯅꯨꯡꯗꯥꯡ ꯉꯥꯛꯇꯪ ꯁꯥꯍꯜꯂꯒ ꯆꯥꯕ ꯉꯝꯃꯤꯗꯅꯀꯣ ꯁꯝꯃꯔꯁꯤꯗꯗꯤ ꯌꯥꯝ ꯊꯣꯡꯖꯜꯂꯁꯨ ꯐ꯭ꯔꯤꯖꯇꯕꯨꯗꯤ ꯊꯝꯃꯦ ꯍꯥꯏꯔꯁꯨ ꯃꯍꯥꯎꯗꯣ ꯈꯔ ꯀꯩꯅꯣ ꯇꯧꯗꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯄꯨꯟꯅ ꯊꯣꯡꯗꯦ ꯑꯌꯨꯛꯀꯤꯅ ꯑꯌꯨꯛꯀꯤ ꯅꯨꯡꯗꯥꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯣꯡꯉꯦ ꯆꯥꯛꯁꯤꯗꯤ ꯑꯩꯈꯣꯏ ꯅꯨꯄꯥꯅ ꯃꯥꯏ ꯑꯣꯐꯤꯁ ꯆꯠꯄꯗ ꯊꯣꯡꯗꯣꯛꯑꯒ ꯃꯥꯅ ꯀꯥꯝꯕꯤꯔꯝꯃꯦ ꯃꯣꯏꯅ ꯅꯨꯄꯥꯅꯤꯅ ꯈꯔ ꯍꯥꯜꯂꯤꯗꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯏꯃꯨꯡꯒꯤ ꯀꯩꯀꯩ ꯈꯔ ꯇꯧꯔꯤꯉꯩꯗ ꯅꯪꯍꯧꯗꯕꯁꯨ ꯌꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯆꯥꯛ ꯊꯣꯡꯕꯤꯔꯝꯃꯦ ꯑꯗꯨꯒ ꯆꯅꯝꯁꯤ ꯂꯩꯔꯦ ꯆꯅꯝꯁꯦ ꯃꯔꯨ 3-4 ꯈꯛꯇꯅꯤ ꯑꯗꯨꯒ ꯁꯤ ꯇꯤꯜꯍꯧ ꯃꯆꯥꯁꯤꯒ ꯑꯩꯈꯣꯏ 2 ꯈꯛꯇꯒꯤꯅꯤꯀꯣ ꯁꯦ ꯌꯥꯝꯗꯦ ꯁꯤ 2ꯁꯤꯅꯤ ꯑꯗꯨ ꯁꯤ 2ꯁꯤꯒ ꯇꯧꯔꯒ ꯁꯦꯝꯖꯔꯒ ꯊꯣꯡꯗꯣꯏꯅꯤ ꯉꯥ ꯀꯧꯇꯥꯁꯦ ꯑꯗꯨꯝ ꯍꯥꯎꯋꯦ ꯍꯥꯏꯗꯤ ꯂꯩꯐꯝ ꯇꯧꯐꯝ ꯈꯪꯉꯛꯇꯕ ꯀꯥꯟꯗꯅꯦ ꯉꯥ ꯀꯧꯇꯥꯁꯤꯅꯅꯦ ꯑꯃꯨꯛꯃꯨꯛꯇꯤ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯇꯥꯔꯦ ꯊꯕꯛ ꯅꯪꯅꯗꯕ ꯂꯩꯕꯗꯣ ꯑꯗꯨꯝ ꯅꯪꯍꯜꯂꯦ ꯉꯥ ꯀꯧꯇꯥꯁꯤꯅ ꯈꯪꯗꯦ ꯑꯗꯨꯝ ꯆꯥꯔꯦ ꯍꯥꯏꯇꯥꯔꯦ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯅꯣꯡꯃꯒꯤꯀꯣ ꯑꯗꯩ ꯆꯅꯝꯒꯁꯤꯗꯤ ꯌꯥꯝ ꯇꯥꯡꯉꯦ ꯆꯅꯝ ꯌꯥꯎꯗ꯭ꯔꯗꯤ ꯆꯥꯕ ꯉꯝꯗꯦ ꯃꯣꯏꯁꯦ ꯑꯗꯨꯗꯤ ꯃꯌꯥꯡꯁꯤꯡꯁꯤꯗꯗꯤ ꯆꯅꯝꯁꯤꯗꯤ ꯄꯨꯔꯥ ꯃꯣꯏꯒꯤꯗꯤ ꯁꯅꯥꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯇꯤꯜꯍꯧꯁꯤꯁꯨꯀꯣ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕꯁꯦ ꯑꯩ ꯀꯌꯥ ꯍꯩꯅꯗꯦ ꯇꯤꯜꯍꯧ ꯑꯆꯧꯕꯁꯦ ꯇꯤꯜꯍꯧ ꯃꯆꯥꯁꯤꯅꯅꯦ ꯈꯔ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯋꯤ ꯈꯪꯗꯦ ꯑꯩꯉꯣꯟꯗꯗꯤ ꯇꯤꯜꯍꯧ ꯃꯆꯥꯁꯤꯅ ꯈꯔ ꯄꯥꯝꯃꯦꯕꯀꯣ ꯑꯆꯧꯕꯁꯤꯗꯤ ꯃꯅꯝ ꯌꯥꯝ ꯀꯜꯂꯒ ꯈꯪꯗꯦ ꯕꯣꯔꯥꯒꯨꯝꯕꯗꯗꯤ ꯑꯆꯧꯕꯁꯤ ꯐꯖꯩ ꯆꯥꯅꯩ ꯅꯨꯡꯉꯥꯏ ꯍꯥꯎꯋꯦꯀꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯀꯥꯡꯁꯣꯏꯒꯨꯝꯕ ꯑꯗꯒꯤ ꯏꯔꯣꯝꯕꯗ ꯈꯤꯇꯪ ꯊꯥꯛꯄꯒꯨꯝꯕ ꯑꯗꯒꯤ ꯉꯥ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯊꯣꯡꯉꯛꯄꯁꯤꯗꯗꯤꯀꯣ ꯑꯩ ꯇꯤꯜꯍꯧꯁꯦ ꯑꯣꯅꯤꯌꯟꯁꯦ ꯈꯔ ꯆꯥꯎꯅ ꯊꯥꯕꯁꯦ ꯄꯥꯝꯗꯦꯕ ꯃꯆꯥꯒꯨꯝꯕꯁꯤꯅ ꯈꯔ ꯑꯩꯉꯣꯟꯗ ꯍꯩꯅꯕ ꯍꯥꯏꯒꯗ꯭ꯔꯥ ꯈꯪꯗꯦ ꯑꯗꯨꯅ ꯈꯔ ꯅꯨꯡꯉꯥꯏꯖꯩ ꯍꯥꯏꯇꯥꯔꯦ ꯃꯆꯥꯒꯨꯝꯕꯁꯦ ꯑꯗꯒꯤ ꯆꯅꯝꯁꯤ ꯂꯩꯔꯦ ꯁꯤꯡ ꯈꯤꯇꯪ ꯑꯃꯒ ꯍꯥꯞꯄꯒ ꯊꯣꯡꯉꯒꯦ ꯁꯤꯡ ꯃꯆꯦꯠ ꯑꯃ ꯍꯥꯞꯄꯦ ꯅꯣꯛꯅꯕꯤꯒꯅꯨꯀꯣ ꯈꯤꯇꯪ ꯇꯧꯔꯦꯅꯀꯣ ꯅꯣꯛꯅꯕꯤꯒꯅꯣ ꯑꯩꯈꯣꯏ ꯈꯛꯇꯒꯤꯅꯤꯅꯀꯣ ꯌꯥꯝꯕꯅꯦ ꯁꯤꯐꯥꯎꯗ ꯆꯅꯝ ꯇꯤꯜꯍꯧ ꯁꯤꯡ ꯂꯩꯔꯦ ꯊꯣꯡꯅꯕꯒꯤ ꯁꯨꯝ ꯁꯥꯖꯔꯦ ꯄꯥꯏꯊꯣꯛꯑꯦ ꯈꯨꯠꯅ ꯄꯥꯏꯔꯒ ꯏꯊꯟꯗ ꯅꯝꯕꯅꯤ ꯀꯩꯅꯣꯁꯨ ꯂꯩꯇ꯭ꯔꯦ ꯅꯨꯄꯥꯁꯨ ꯑꯣꯐꯤꯁ ꯆꯠꯈꯤꯕꯅꯤꯅꯅꯦ ꯏꯊꯟꯗ ꯇꯥꯔꯦ ꯑꯉꯥꯡꯅꯁꯨ ꯅꯝꯕ ꯄꯥꯏꯕ ꯍꯩꯇꯕ ꯄꯥꯏꯊꯣꯛꯑꯦ ꯂꯣꯏꯅ ꯉꯁꯥꯏꯒꯤꯗꯤ ꯂꯣꯏꯔꯦ ꯇꯤꯜꯍꯧꯒ ꯆꯅꯝꯒ ꯁꯤꯡꯒꯗꯣ ꯁꯦꯝꯕ ꯂꯣꯏꯔꯦ ꯄꯥꯏꯊꯣꯛꯄꯗꯣ ꯑꯗꯨꯒ ꯑꯩ ꯀꯩꯅꯣ ꯇꯧꯔꯦ ꯏꯟꯁꯥꯡ ꯊꯣꯡꯅꯕꯒꯤꯀꯣ ꯎꯌꯥꯟꯁꯦ ꯊꯥꯒꯠꯂꯦ ꯊꯥꯎ ꯍꯥꯞꯅꯕꯒꯤ ꯈꯥꯡꯁꯦ ꯁꯥꯗ꯭ꯔꯤꯕꯀꯣ ꯑꯗꯣ ꯁꯥꯍꯜꯂꯒꯦ ꯈꯤꯇꯪ ꯀꯟꯈꯠꯂꯒ ꯏꯁꯤꯡ ꯆꯨꯞꯁꯟꯕꯒꯤ ꯃꯈꯣꯟ ꯇꯧ ꯂꯩꯔꯦ ꯂꯣꯏꯔꯦ
ꯏꯁꯤꯡ ꯀꯪꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯩ ꯊꯥꯎ ꯍꯥꯞꯆꯔꯒꯦ ꯊꯥꯎꯁꯦ ꯑꯩ ꯌꯥꯝꯅ ꯆꯥꯗꯦ ꯃꯔꯝꯗꯤ ꯆꯈꯥꯎ ꯈꯔ ꯐꯠꯆꯗꯦ ꯑꯗꯨꯅ ꯊꯥꯎꯁꯦ ꯈꯤꯇꯪ ꯍꯥꯞꯄꯒ ꯇꯧꯔꯒꯦ ꯁꯤꯕꯨ ꯌꯥꯝꯃꯕ꯭ꯔꯥ ꯈꯪꯗꯦ ꯈꯤꯇꯪꯗꯤ ꯇꯧꯔꯦ ꯑꯗꯨꯝ ꯌꯥꯔꯦ ꯈꯤꯇꯪ ꯍꯥꯏꯇꯥꯔꯦꯀꯣ ꯂꯩꯔꯦ ꯊꯥꯎ ꯁꯥꯔꯦꯀꯣ ꯃꯌꯥꯝ ꯖꯤꯔꯥ ꯈꯤꯇꯪꯗ ꯊꯥꯛꯆꯤꯜꯂꯒꯦ ꯇꯤꯜꯍꯧ ꯈꯤꯇꯪ ꯑꯃꯨꯛ ꯊꯥꯛꯑꯒꯦ ꯂꯩꯖꯔꯦ ꯉꯧꯔꯦ ꯑꯗꯨꯃꯥꯏꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯥ ꯊꯥꯛꯑꯒꯦꯀꯣ ꯁꯤꯅ ꯒꯔꯝ ꯃꯁꯥꯂꯥ sina thum kita kan aja iki kita ha bada indang ko kita mahau le na thum han sa ri ha khatang ngadi ra hau dana ko adu thum ji han kai sa ri de ki ngakang tuchalaga khumjalaga thamage khumjalaga aduga ngakang ga machu mu thake ko ai ki thong ha ja tare adu kana machu su yeba ngakang machu lauja bida thumga garam masala ga ki adigo marudo coriander powder do aduga tora ha paga ngakang o maga thamane ko aduga masala kita ngakang tora kanda machu thakane ba alam ni ya ko saman bagi ko chakum jile padu mang oro tar ada sai ga pitang chatho ga the haji ya je da saman bagi ko chakum jile bada samne ba ana si tha ga ngakang inda na ba mule pe mang oro tar ya de ba ta ma ko som to ba ma jo kan khang de am sai de le je orange ki dunia ini saya sina ina hai ba nga ko ta ni ko si haw bu ko si ji zum nam cham na ado nan thong ngarang ayuk thong ba ya me na adudagi ningdang du lepaga hoje ayuk mu thong bane ba ko anirak ti chana yemi yam da bi mung da bi ado yam kan to wi mung da di khang de ko ꯑꯗꯨꯕꯨ ꯃꯤ ꯃꯔꯤ ꯃꯉꯥꯗꯤ ꯆꯥꯕ ꯌꯥꯒꯅꯤ ꯆꯥꯎ ꯃꯇꯨꯝ ꯈꯔꯗꯤ ꯄꯤꯁꯇꯤ ꯈꯔ ꯌꯥꯎꯋꯦ ꯃꯔꯤ ꯃꯉꯥꯃꯨꯛꯇꯤ ꯌꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗꯗꯤ ꯑꯗꯨꯝ ꯀꯣꯟꯅꯕ ꯍꯥꯏꯇꯥꯔꯦ ꯈꯔ ꯑꯗꯨꯝ ꯂꯦꯝꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯔꯥꯡ ꯑꯌꯨꯛ ꯊꯣꯡꯕꯗꯗꯤ ꯈꯔ ꯌꯥꯝꯃꯦꯕꯀꯣ ꯄꯤꯁꯇꯣ ꯑꯗꯨ ꯈꯤꯇꯪ ꯂꯦꯝꯍꯜꯍꯧꯔꯒ ꯏꯆꯥꯅꯨꯄꯤꯒꯩ ꯈꯤꯇꯪꯒꯤ ꯆꯥꯅꯕꯅꯦꯅ ꯈꯤꯇꯪ ꯄꯤꯁ ꯑꯃꯈꯛ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯩ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒ ꯑꯂꯨꯒ ꯇꯧꯔꯒ ꯊꯣꯡꯉ ꯍꯥꯞꯆꯤꯜꯂꯒꯦꯅ ꯃꯆꯨꯝꯗ ꯑꯗꯨꯝ ꯍꯥꯞꯄꯁꯨ ꯍꯥꯎꯋꯤꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯥꯔꯅꯤ ꯑꯩ ꯃꯆꯨ ꯈꯤꯇꯪ ꯊꯥꯛꯆꯔꯒꯦ ꯃꯆꯨ ꯍꯥꯟꯅ ꯈꯤꯇꯪ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯆꯥꯏꯔꯦꯕꯀꯣ ꯑꯗꯨꯒ kita cara kanda semuanya kita nggak mau kuat ya buko kita nggak tahu filmnya kasalannya may ikat lah kita may jadi kita baru tahu berdua ibu maksudnya semuanya kita cara ada kita semuanya mau kuat aja jadi kita doh ya kau tahu aduh doh hap ya bang dah aduh kamu nggak tahu om je bang tidak apa dah jadi kita doh selera hap ya di mana sana kita hap ya dua wow selera kan ngagi piece katang chawe ko aduna on ta dik lo ram ya adugo ko dadi yeng ma yam chaw no ye tang khai khai do ke aduga tang khai do ga sunga tang amuk tang om ge ba dadi mai yaw ke ba machu ma men jing mai han ha phadi mai de lo na kana to khane ba ko machu chu ba mo ba ko aduna masa ji tang su sai sam ge ga machu ji to tha ga smai na tang amuk om ge ba ko sini me ma yi nga kap ta ko thong se do tang om ma tung da mai hap ke ba sigi machu sini kha kana to ga kan da angan yaw ni mo ti hap che hap tra de lei bangam de samandana phenga ji le pon ti ung ba basale san bi di awutri sallaga on tang ba tum lei yam sa ba na na bas ko sa ni lep bangam de ba manum
시복다 만남 마하게가 exhaust 징ꯊꯣꯛꯑꯕꯅꯦꯕꯀꯣ ꯑꯁ ꯂꯦꯞꯄ ꯉꯝꯃꯖꯥꯠꯅꯤ ꯁꯥꯃꯟꯕꯒꯤꯀꯣ ꯍꯩ ꯁꯥꯕꯩꯗꯤ ꯍꯥꯏꯕꯤꯗꯤ ꯍꯥꯏꯔꯨꯔꯅꯨ ꯁꯥꯔꯅꯨ ꯁꯤ ꯌꯨꯝꯒꯤꯗꯗꯤ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯗꯣ ꯐꯗꯤ ꯍꯥꯏꯅꯕꯗꯣ ꯐꯗꯤ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯂꯪ ꯃꯣꯏ ꯂꯪꯗꯣ ꯀꯔꯤꯕ ꯀꯣꯇꯟꯒꯤ ꯂꯪꯗꯨꯅ ꯁꯥꯕ ꯐꯗꯤꯗꯨꯅꯦꯕ ꯁꯤꯁꯦ ꯍꯥꯏꯕ ꯍꯩꯇ꯭ꯔꯦꯕ ꯁꯤꯁꯤꯅꯅꯦ ꯍꯨꯃꯥꯡ ꯁꯧꯕꯁꯦ ꯇꯩꯊꯣꯛꯄ ꯈꯔ ꯆꯠꯍꯜꯂꯒ ꯑꯗꯨꯗꯤ ꯑꯁ ꯉꯝꯗ꯭ꯔꯦꯍꯦ ꯁꯥꯃꯟꯕꯒꯤꯀꯣ ꯅꯣꯡꯉꯥꯟꯕꯒ ꯁꯥꯕꯁꯤꯕꯨ ꯀꯩꯅꯣꯅꯦ ꯅꯣꯡꯉꯥꯜꯂꯛꯄꯒ ꯑꯌꯨꯛ ꯍꯦꯛ ꯑꯣꯏꯕꯒꯅꯦ ꯁꯥꯏꯌꯦ ꯃꯤ ꯌꯥꯝꯅ ꯅꯣꯡꯉꯥꯟꯕꯒ ꯀꯅꯥꯅ ꯁꯤꯕꯨ ꯂꯩꯕ ꯉꯝꯗꯣꯏꯅꯣꯕ ꯇꯧꯔꯤꯁꯦ ꯅꯣꯡꯉꯥꯟꯕꯒ ꯁꯥꯏ ꯍꯥꯏꯕ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯁꯥꯐꯦꯠ ꯃꯈꯥꯇꯪ ꯑꯣꯟꯕꯤꯒꯦꯅ ꯑꯃꯨꯛ ꯍꯥꯡꯇꯣꯛꯑꯦ ꯉꯥꯗꯤ ꯌꯥꯝꯅ ꯃꯣꯏꯗꯤ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯁꯣꯟꯕꯅꯤꯅ ꯌꯥꯝ ꯊꯦꯡꯕꯗ ꯀꯩꯅꯣ ꯇꯧꯒꯦ ꯇꯧꯔꯁꯤꯅ ꯇꯞꯅ ꯇꯞꯅ ꯑꯣꯟꯕꯤꯔꯒ ꯌꯦꯡꯉꯤ ꯉꯔꯥꯡꯒꯤ ꯏꯟꯖꯥꯡ ꯈꯔ ꯂꯩꯕꯒ ꯍꯧꯖꯤꯛ ꯈꯤꯇꯪ ꯊꯣꯡꯉꯤꯁꯤꯒ ꯑꯗꯨꯝ ꯌꯥꯔꯅꯤꯅ ꯈꯜꯂ ꯊꯣꯡꯕꯅꯤ ꯌꯥꯝꯕꯨꯗꯤ ꯌꯥꯝꯗꯦ ꯑꯗꯨꯗꯤ ꯈꯔ ꯃꯨꯟꯕꯖꯥꯠꯂ ꯈꯪꯗꯦ ꯃꯨꯜꯂꯦ ꯑꯗꯨꯗꯤ ꯃꯨꯜꯂꯦ ꯑꯗꯨꯕꯨ ꯈꯤꯇꯪꯒ ꯑꯣꯝꯈꯤꯒꯦ ꯈꯤꯇꯪꯒ ꯑꯣꯝꯃꯀꯥꯟꯗ ꯌꯥꯔꯛꯑꯅꯤ ꯈꯤꯇꯪ ꯃꯩꯁꯦ ꯈꯤꯇꯪ ꯄꯤꯛꯅ ꯂꯩꯊꯔ ꯁꯦꯝꯃꯒ ꯊꯝꯗ꯭ꯔꯗꯤꯅꯦ ꯀꯥꯗꯒꯤ ꯔꯦꯗꯤꯅꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯃꯆꯜꯁꯤ ꯌꯥꯝꯗꯕꯅꯤꯅꯀꯣ ꯈꯤꯇꯪ ꯂꯩꯊꯔꯒꯦ ꯁꯤ ꯃꯊꯦꯜꯁꯦ ꯌꯥꯝꯗꯕ ꯃꯊꯦꯜ ꯌꯥꯎ ꯃꯍꯤ ꯑꯃꯨꯛ ꯊꯛꯆꯔꯒꯦ ꯅꯞꯁꯜꯂꯦ ꯃꯅꯤꯡꯗ ꯍꯥꯟꯅ ꯊꯧꯕꯗꯣ ꯑꯗꯨꯗꯨꯅꯦꯀꯣ ꯃꯩ ꯍꯥꯞꯄꯦ ꯉꯥꯗꯣ ꯀꯗꯥꯏ ꯉꯥ ꯂꯣꯏ ꯀꯥꯏꯊꯣꯛꯈ꯭ꯔꯦ ꯃꯍꯤ ꯈꯔ ꯀꯩꯅꯣ ꯇꯧꯕꯗ ꯅꯣꯡꯃꯒꯤ ꯀꯩꯅꯣ ꯇꯧꯗ꯭ꯔ ꯂꯣꯏꯔꯦ ꯈꯜꯂꯦ ꯍꯥꯎꯕ ꯍꯥꯎꯇꯕꯀꯣ ꯅꯣꯡꯃꯒꯤ ꯈꯥꯡꯗ꯭ꯔ ꯂꯣꯏꯔꯦ ꯇꯣ ꯉꯥ ꯑꯃꯈꯛꯇꯤ ꯊꯦꯡꯅꯔꯦ ꯁꯤꯅꯤ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯊꯣꯡꯉꯒ ꯑꯩꯈꯣꯏ ꯆꯥꯏꯌꯦ ꯑꯌꯨꯛꯁꯦ ꯅꯨꯄꯥꯁꯦ ꯌꯥꯎꯗꯕꯅꯤꯅ ꯑꯗꯨꯒ ꯁꯦꯇꯔꯗꯦꯒꯨꯝꯕ ꯁꯟꯗꯦꯒꯨꯝꯕꯗꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯄꯨꯟꯅ ꯆꯥꯏ ꯑꯗꯨꯗꯁꯨ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦꯀꯣ ꯑꯩꯈꯣই ꯄꯨꯟꯅ ꯆꯥꯕꯒꯤ ꯁꯤꯗꯗꯤ ꯏꯃꯥꯏ ꯆꯥꯈꯠꯇꯅꯤꯅ ꯁꯨꯃꯥꯏꯅ ꯊꯣꯡꯉꯦ ꯃꯩ ꯈꯤꯇꯪ ꯂꯩꯈꯠꯆꯔꯦ ꯑꯗꯨꯒ ꯁꯤ ꯂꯣꯏꯁꯜꯂꯝꯗꯥꯏꯗ ꯊꯨꯝ ꯈꯤꯇꯪ ꯊꯥꯛꯀꯦ ꯑꯗꯨ ꯍꯣꯔꯦꯟ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯁꯤꯅꯤ ꯉꯥ ꯀꯧꯇꯥ ꯊꯣꯡꯕꯗꯣ ꯃꯌꯥꯝ ꯑꯩ ꯉꯥ ꯀꯧꯇꯥ ꯊꯣꯡꯕꯁꯦ ꯁꯨꯃꯥꯏꯅ ꯊꯣꯡꯉꯦ ꯑꯗꯨꯕꯨ ꯇꯧꯕꯗꯕꯨ ꯈꯤꯇꯪ ꯊꯥꯎ ꯈꯤꯇꯪ ꯀꯟꯈꯤꯕꯒꯤꯀꯣ ꯁꯤꯗꯤ ꯀꯩꯅꯣꯅꯤꯀꯣ ꯖꯤꯔꯥꯅꯤꯀꯣ ꯁꯤꯁꯤꯡꯁꯦ ꯖꯤꯔꯥꯅꯤ ꯑꯩꯅ ꯊꯥꯛꯆꯕꯗꯤ ꯖꯤꯔꯥ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯔ ꯊꯥꯛꯑꯦ ꯁꯤꯅ ꯍꯥꯎꯋꯦꯀꯣ ꯃꯥꯒꯤ ꯃꯅꯝ ꯁꯥꯏꯔꯀꯥꯟꯗ ꯃꯅꯝ ꯈꯔ ꯊꯣꯛꯑꯦ ꯃꯀꯨꯞꯇꯨꯗꯤ ꯀꯌꯥ ꯀꯩꯅꯣ ꯇꯧꯗꯦ ꯑꯗꯣ ꯍꯥꯏꯅ ꯃꯇꯨꯝ ꯑꯣꯏꯅ ꯆꯥꯏꯕꯤ ꯉꯧꯕꯤ ꯁꯨꯃꯥꯏꯅ ꯈꯔ ꯇꯧꯖꯒꯜꯂꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯁꯤꯅꯤ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯂꯧꯎ ꯁꯤꯡꯎꯕ ꯋꯥꯐꯝ ꯍꯥꯎꯕ꯭ꯔꯥ ꯍꯥꯎꯇꯕ꯭ꯔꯥ ꯅꯣꯡꯃꯒꯤ ꯆꯥꯏ ꯑꯗꯨꯝ ꯆꯔꯥ ꯍꯦꯟꯗꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯅꯣꯡꯃꯒꯤ ꯁꯨꯃꯥꯏꯅ ꯆꯥꯏ ꯑꯗꯨꯝ ꯍꯥꯎꯏ ꯌꯥꯝ ꯊꯣꯡꯕꯁꯨ ꯍꯥꯎꯇꯦ ꯈꯤꯇꯪ ꯊꯣꯡꯕꯁꯤꯅ ꯃꯍꯥꯎ ꯂꯩꯅ ꯑꯗꯨꯝ ꯆꯥꯖꯩ ꯏꯁꯥꯅ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯌꯥꯝꯁꯨ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯌꯦꯡꯕꯤꯌꯨ ꯈꯤꯇꯪ ꯊꯣꯡꯉꯒ ꯍꯥꯏꯗꯤ ꯐꯔꯛ ꯇꯥꯕ ꯏꯊꯟꯗ ꯆꯥꯕꯅꯤ ꯍꯥꯏꯕ ꯃꯔꯛꯇ ꯐꯔꯛ ꯇꯥꯕꯒꯨꯝꯕꯗ ꯑꯗꯨꯝ ꯆꯥꯕꯤꯌꯣ ꯃꯤ ꯌꯥꯝꯕꯗꯗꯤ ꯌꯥꯎꯏꯀꯣ ꯑꯗꯨ ꯃꯤ ꯑꯃꯅꯤ ꯈꯤꯇꯪꯒꯤ ꯑꯣꯏꯕ ꯂꯩꯗꯥꯏꯅꯦ ꯑꯗꯨꯝꯕꯗꯗꯤ ꯑꯗꯨꯝ ꯌꯥꯒꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯑꯩꯁꯨ ꯂꯣꯏꯁꯤꯟꯖꯔꯒꯦ ꯆꯥꯕꯗꯤ ꯎꯠꯆꯔꯔꯣꯏꯒꯦ ꯉꯁꯥꯏꯅ ꯑꯗꯨꯝ ꯑꯣꯝꯃꯒ ꯊꯣꯡꯉꯛꯄꯅꯤꯅ ꯃꯨꯟꯗꯤ ꯃꯨꯜꯂꯕꯅꯤ ꯑꯗꯨꯝ ꯃꯩ ꯌꯥꯎꯔꯛꯄꯒꯤ ꯃꯩꯒꯤ ꯁꯧꯒꯠꯂꯛꯄ ꯈꯔ ꯀꯩꯅꯣ ꯇꯧꯖꯔꯛꯄꯗꯣ ꯑꯗꯨꯗꯣ ꯈꯔ ꯁꯧꯍꯜꯂꯀꯥꯟꯗ ꯑꯗꯨꯝ ꯐꯗꯤꯒꯣꯝ ꯀꯩꯀꯥ ꯆꯥꯁꯜꯂꯒ ꯂꯣꯏꯔꯗꯕꯅꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯑꯩꯒꯤ ꯆꯦꯅꯦꯜꯁꯦ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯂꯥꯏꯛ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯝ ꯑꯩ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯖꯒꯦ ꯃꯌꯥꯝꯅ ꯑꯩꯒꯤ ꯊꯣꯡꯕ ꯈꯨꯊꯣꯡꯁꯦ ꯄꯥꯝꯗꯦ ꯆꯥꯅꯤꯡꯗꯦ ꯍꯥꯏꯕ ꯂꯩꯔꯁꯨ ꯃꯌꯥꯝ ꯉꯥꯛꯄꯤꯒꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯊꯣꯡꯁꯦ ꯁꯨꯝ ꯇꯧꯖꯔꯒ ꯆꯥꯔꯒ ꯌꯦꯡꯕꯤꯒꯦ ꯍꯥꯏꯕꯁꯨ ꯌꯦꯡꯕꯤꯌꯨ ꯍꯥꯎꯕꯅꯤ ꯑꯩꯅ ꯈꯤꯇꯪꯈꯛ ꯊꯣꯡꯖꯕꯁꯤꯅ ꯑꯩꯈꯣই ꯃꯤ ꯌꯥꯝꯗꯕꯒꯤ ꯇꯧꯖꯕꯅꯤ ꯁꯧꯒꯠꯂꯛꯑꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯁꯟꯖꯔꯒꯦ ꯂꯣꯏꯁꯟꯖꯔꯒꯦ ꯑꯗꯨ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯨ ꯀꯣꯛꯅꯧꯅ ꯈꯨꯔꯨꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯕꯥꯏ ꯁꯧꯒꯠꯂꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯨꯝ ꯈꯤꯇꯪ ꯊꯥꯛꯑꯒ ꯂꯣꯏꯁꯤꯟꯖꯔꯗꯕꯅꯤ ꯆꯥꯕꯗꯤ ꯎꯠꯆꯔꯔꯣꯏꯒꯦꯀꯣ ꯕꯥꯏ